ꯃꯨꯝꯕꯥꯏꯒꯤ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥꯗꯅꯤ ꯁꯤ ꯃꯤ ꯈꯨꯌꯥꯝꯁꯦ ꯐꯖꯩ ꯌꯦꯡꯕꯗ ꯁꯤꯒꯤ ꯃꯅꯤꯡꯗ ꯀꯩꯅꯣ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯃꯨꯗ꯭ꯔ ꯑꯣꯁꯤꯟ ꯂꯩꯗꯣꯏꯅꯦꯕ ꯅꯨꯡꯁꯥ ꯁꯥꯕꯒ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯩ ꯍꯣꯔꯦꯟ ꯃꯊꯪ ꯑꯗꯨꯝ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯩ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯀꯣ ꯃꯐꯝꯁꯦ 사는 사회 이 고향 저왜 픽처에도 우버들이 그노 픽코만 만학다 스나키라 가는 진짜 아주 많은 강들한다 페리기 식냄 내도 호주 동네에도 뭐만 홍보디리네 동네에 호주 이 고향 이런 예술대 더 이제 따라붙는 뭐 두꺼워 ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯀꯩꯅꯣ ꯏꯂꯤꯐꯦꯟꯇꯥ ꯀꯦꯐ ꯃꯅꯨꯡ ꯆꯪꯉꯛꯀꯦ ꯌꯧꯕꯗ ꯉꯥꯏꯔꯤ
ꯀꯩ ꯂꯩꯔꯝꯗꯣꯏꯕ ꯃꯅꯨꯡꯁꯤꯗꯀꯣ पाहिजे होती खुशादिको हाई कानदे खुशादी फजै फजै सिगी केप्सुलनि मरमदि आं खंदेबो अदो सि मनुंगा करि अफागा लेरनांसै सिदासु थों अमदि लै ꯑꯩ ꯁꯦꯡꯅ ꯎꯗ꯭ꯔꯦ ꯍꯤꯠ ꯆꯠꯂꯦ ꯃꯁꯤ ꯃꯐꯝꯁꯤꯗꯤ This was in Chile, Udo was sukai kill macam itu. Nama apa sih? Ini kan ada lah kedom. Kalau ini nak saya, kan ini ijat je. ꯁꯤ ꯃꯐꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯖꯅ ꯅꯝꯊꯔꯝꯂꯤꯁꯦ ꯉꯁꯥꯏ ꯃꯅꯨꯡ ꯄꯣꯠꯁꯤ ꯈꯨꯇꯥꯁꯤꯡ निकाले kita sebenarnya lagi sip ngatan ko dito lay dito may susihanap na Zubis
ꯁꯥꯏꯌꯦ ꯑꯩꯗꯤ ꯑꯃꯨꯛ ꯀꯨꯝꯊꯗ꯭ꯔꯦ ꯇꯜꯂꯦ ꯐꯤꯖꯣꯜ ꯊꯣꯛꯄꯗ ꯁꯤꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯣꯇꯣꯔꯕꯣꯠ ꯑꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯁꯤꯀꯣ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯀꯦ ꯑꯩ ꯄꯣꯠꯇꯤ ꯀꯜꯂꯦ ꯁꯤ ꯃꯣꯇꯣꯔꯕꯣꯠꯁꯦ ꯀꯃꯥꯏꯅ ꯊꯧꯕ ꯌꯥꯕ ꯑꯗꯨꯋꯥꯏꯗ ꯌꯦꯡꯁꯦ ꯑꯣ ꯍꯨꯡꯒꯠꯂꯛꯑꯦ ꯑꯁ ꯁꯤꯗꯤ ꯊꯧꯅꯤꯡꯉꯦ 인진그지 아닌가 빨래요. 어디? 야. post tare ai thominga. Le to ai thau go ba. Mapun li tamal thau ga sira. Ba ipa ai na lai se CVC gi pulap full round haitare akoibisigi fibam loina kaptharake hauji sini hauji akoibida leiriba fibam aeroplane so yausille